Ma'am kurumjare dom ne bebe impact news ne impact potorista taramna oxere ngarang numidang sakhang dabsing na nan manipuri ahum nongmeina kaplam le hairi nongmeina kaplam no ba nan manipuri ahum adugi manungda nan manipuri aman Leikhidre ani amana rims hospital da laikan adun le hairi nongmeina kaplam gi thodok adu ngarang numidang Imphal West district ki Lamphel police station konba naurem thom khuman them takyel khongbanda sakhang dabsing aduna nan manipuri ahum adu bu nongmeina kaplam mani hairi nan local ahum adu sakang daba singna nongmei na kaplam le haiba pau hek phangbaga police ki kambu ama mafam adu da athu matam da changsin baga loinana forensic expert sing yengsilaga asiba aduna rims ki mokta thangki aduga asokpa sing aduna rims ta laikan na khe hairi soklaba nan local ahum adu gi manung da Leikhidre adu Jharkhand gi ram hangsada kowa sahi nifuma thoiram suraba amani haina khangba ngamkhre asokpa ani aduna Jharkhand gi Bitu Murmu sahi kunithoi apokpa Srilal Murmu amasung Mitalal Sonar sahi yangkai apokpa Dorbori Soran kawi hairi